ꯅꯨꯡꯁꯤꯅꯅꯕꯒꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒꯤ ꯑꯣꯏꯕ ꯃꯦꯁꯦꯖ ꯄꯤꯅꯕꯒꯤ ꯅꯨꯡꯁꯤꯅꯅꯕꯒꯤ ꯋꯥꯍꯩꯁꯤꯡ ꯉꯥꯛꯇꯗ ꯑꯩꯈꯣꯏ ꯌꯨꯝꯐꯝ ꯑꯣꯏꯕ that kind of initiatives ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯁꯝ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥ ꯁꯦꯛꯁꯟ ꯈꯔꯗ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯁꯝ ꯃꯦꯗꯤꯌꯥ ꯁꯦꯛꯁꯟ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯚꯣꯀꯦꯇꯤꯚ ꯑꯣꯏꯕ ꯂꯦꯡꯒ꯭ꯋꯦꯖꯁꯤꯡ ꯀꯔꯤ ꯀꯔꯥ ꯑꯃ ꯍꯦꯛ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯌꯥꯝ ꯇꯣꯏꯅꯕꯨꯗꯤ ꯇꯧꯗ꯭ꯔꯦ ꯈꯤꯇꯪ ꯔꯤꯌꯥꯔ ꯑꯣꯏꯅ ꯍꯦꯛ ꯎꯕ ꯌꯥꯎꯏ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯑꯩꯈꯣꯏ ꯔꯦꯁꯄꯣꯟꯁꯤꯞ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯑꯁꯥ ꯑꯃꯗ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯃꯌꯥꯝꯁꯦ ꯊꯥꯖꯅꯕ ꯍꯟꯖꯤꯟꯍꯟꯁꯦ ꯍꯥꯏꯔꯒꯗꯤ ꯑꯃꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯦ ꯁꯤ ꯉꯥꯡꯅꯗꯕ ꯐꯩ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯈꯟꯅ ꯆꯩꯅꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯅꯨꯄꯥ ꯑꯃꯅ ꯊꯣꯔꯛꯑꯒ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯁꯦ ꯂꯥꯛꯐꯝ ꯂꯩꯗꯅ ꯍꯟꯈꯤꯐꯝ ꯂꯩꯗꯅ ꯍꯥꯏꯅ ꯁꯨꯝꯕ ꯂꯦꯡꯒ꯭ꯋꯦꯖꯁꯤ ꯁꯨꯝ ꯁꯤꯖꯤꯟꯅꯕꯁꯦ ꯃꯁꯤ ꯄꯥꯡꯒꯟꯁꯤꯡꯅ ꯇꯥꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯩꯈꯣꯏꯁꯤ ꯂꯥꯛꯐꯝ ꯂꯩꯕ ꯍꯟꯈꯤꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯥꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯍꯔꯤꯄꯨꯔꯥ ꯄꯥꯡꯒꯟ ꯍꯥꯏꯕꯁꯦ ꯂꯝꯗꯝꯁꯤꯒꯤ ꯑꯗꯨꯝꯕ ꯄꯣꯄꯨꯂꯦꯁꯟꯅ ꯏꯁꯂꯥꯝ ꯍꯥꯏꯕꯁꯦ ꯀꯟꯚꯔꯠ ꯇꯧꯔꯀꯥꯟꯗ ꯑꯗꯨꯗꯒꯤ ꯐꯣꯝ ꯇꯧꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯀ꯭रिꯌꯦꯠ ꯇꯧꯔꯛꯈꯤꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯅꯤ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯛꯈꯤꯕ ꯁꯣꯜꯖꯔꯁꯤꯡꯗꯨ ꯑꯦꯁꯤꯃꯤꯂꯦꯠ ꯇꯧꯈꯤꯕꯒꯤ ꯋꯥꯅꯤ ꯂꯝꯗꯝꯁꯤꯒꯤ ꯅꯨꯄꯤ ꯂꯧꯔꯒ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅꯅ ꯑꯣꯜꯔꯦꯗꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯍꯥꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯃꯩꯇꯩꯒꯤ ꯁꯥꯒꯩ ꯌꯨꯝꯅꯥꯛ ꯃꯌꯥꯝ ꯑꯃꯅ ꯏꯁꯂꯥꯝ ꯀꯟꯚꯔꯠ ꯇꯧꯔꯀꯥꯟꯗ ꯄꯥꯡꯒꯟ ꯍꯥꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯀ꯭रिꯌꯦꯠ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯄꯨꯌꯥ ꯅꯩꯅꯕꯤꯌꯨ ꯆꯦꯊꯥꯜ ꯀꯣꯝꯕꯥꯕ ꯅꯩꯅꯕꯤꯌꯨ ꯂꯣꯏꯌꯣꯟꯕ ꯁꯤꯅꯦꯟ ꯅꯩꯅꯕꯤꯌꯨ ꯑꯗꯨꯒ ꯅꯤꯡꯊꯧꯔꯣꯜ ꯂꯝꯕꯨꯕ ꯂꯩꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄꯦꯖꯒ ꯀꯣꯟꯅꯅ ꯌꯥꯎꯐꯝ ꯇꯥꯛꯑꯒ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯟꯖꯟ ꯍꯥꯏ ꯂꯩꯔꯕꯅꯦ ꯑꯗ ꯑꯩꯈꯣꯏꯗ ꯍꯔꯤꯄꯨꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯈꯣꯏ ꯄꯥꯡꯒꯟꯒꯤꯗꯁꯨ ꯂꯩꯌꯦ ꯁꯨꯗꯣ ꯑꯦꯀꯥꯗꯃꯤꯁꯤꯌꯟ ꯀꯥꯡꯕꯨ ꯈꯔ ꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯊꯝꯕꯤꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯕꯤꯅꯦꯠ ꯑꯦꯛꯁꯄꯥꯟꯁꯟ ꯍꯧꯖꯤꯛꯐꯥꯎ ꯄꯣꯔꯠꯐꯣꯂꯤꯑꯣ ꯌꯦꯟꯊꯣꯛꯄ ꯉꯝꯗꯕ ꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯒꯃꯦꯟ ꯑꯅꯧꯕ CMꯁꯦ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯑꯣꯟꯕ ꯈꯔ ꯎꯕ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦ ꯍꯧꯖꯤꯛꯀꯤ ꯄꯥꯔꯇꯤ ꯑꯃ ꯂꯥꯛꯑꯝꯃꯦ ꯍꯥꯏꯗꯅ ꯃꯁꯤꯅꯁꯨ ꯄꯤꯁ ꯄꯣꯔꯛꯑꯦ ꯍꯥꯏꯕꯗꯤ ꯍꯦꯛ ꯌꯥꯗ꯭ꯔꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯗꯤ ꯊꯣꯛꯏꯕ ꯀꯣꯟꯐ꯭ꯂꯤꯛꯁꯤꯗ ꯅꯥꯀꯟ ꯑꯃꯈꯛꯇꯪꯗꯒꯤ ꯌꯥꯔꯀꯥꯟꯗ ꯑꯃꯗꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯀꯣꯇꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯕꯐꯔ ꯖꯣꯟ ꯂꯥꯟꯁꯤꯜꯂꯛꯄꯗ ꯃꯁꯤꯗ ꯊꯣꯛꯅꯤꯡꯗꯕ ꯊꯣꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯀꯥꯏꯅ ꯀꯣꯇꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯡꯄꯁꯨ ꯑꯗꯨꯝ ꯇꯥꯔꯤꯕ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯒꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯤꯁꯁꯦ ꯔꯦꯁꯇꯣꯔ ꯇꯧꯅꯕ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗꯒꯤꯗꯤ ꯋꯥꯠ ꯑꯦꯚꯔ ꯃꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯗꯤ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯪꯂꯥꯟꯁꯤꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯗꯤ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛꯄꯨꯗꯤ ꯍꯥꯏꯔꯤ ꯑꯗꯨꯃꯛꯄꯨ ꯍꯥꯏꯗꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯈꯣꯏꯁꯦ ꯑꯗꯨꯝ ꯑꯦꯄꯤꯁ ꯇꯧꯔꯒ ꯊꯝꯃꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯝꯗꯒꯤꯗꯤ ꯑꯗꯨꯃꯛ ꯌꯥꯅꯅꯕꯁꯤ ꯍꯣꯠꯅꯔꯒꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯗꯨꯃꯛ ꯏꯔꯥꯡꯁꯦ ꯂꯣꯏꯗꯅꯕ ꯀꯩꯅꯣꯁꯤꯃ ꯑꯗꯨꯝ ꯂꯩꯕꯁꯦ ꯑꯣꯖꯥ ꯃꯁꯤ ꯂꯩꯔꯤꯕ ꯑꯅꯧꯕ ꯒꯃꯦꯟꯠꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯎꯔꯤꯕ ꯁꯤꯅꯥꯔꯤꯑꯣꯁꯤꯡꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯁꯦ ꯈꯤꯇꯪ ꯗꯦꯕꯂꯞꯃꯦꯟꯠ ꯁꯤꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯄꯤꯁ ꯔꯦꯁꯇꯣꯔ ꯇꯧꯕꯒꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯖꯂꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯑꯅꯧꯕ ꯒꯃꯦꯟꯠꯁꯤꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯣꯕꯖꯥꯔꯕꯦꯁꯟ ꯄꯤꯕꯗꯤ ꯈꯤꯇꯪ ꯉꯟꯃꯟꯈꯤꯒꯗ꯭ꯔꯥ ꯃꯥꯁꯤ ꯆꯞ ꯆꯥꯅ ꯃꯥꯒꯤ ꯊꯕꯛꯁꯤ ꯁꯤꯅꯤ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯍꯥꯏꯕꯃꯛꯇꯤ ꯈꯤꯇꯪ ꯉꯟꯃꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯃꯥꯏꯜ 1000 ꯈꯣꯡꯆꯠꯁꯦ ꯃꯁꯤ ꯁꯨꯞꯅꯒꯤ ꯈꯣꯡꯊꯥꯡ ꯑꯃꯗꯒꯤ ꯍꯧꯏꯑꯅ ꯍꯥꯏꯅꯕ ꯑꯃ ꯂꯩ ꯑꯗꯨꯃꯥꯏꯅ ꯒꯃꯦꯟꯠꯁꯤꯅ ꯃꯥꯒꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯒꯃꯦꯟꯠꯁꯤꯅ ꯄꯥꯏꯈꯠꯂꯛꯀꯗꯕ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯃꯥꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯞ ꯈꯔ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯇꯥꯔꯤꯕ ꯃꯃꯤꯁꯤ ꯈꯔ ꯌꯦꯡꯕ ꯀꯥꯟꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯩꯁꯤꯗ ꯍꯛꯊꯦꯡꯅꯅ ꯌꯥꯝꯅ ꯊꯤꯅ ꯐꯤꯕꯝ ꯆꯥꯗꯅ ꯁꯣꯛꯆꯜꯂꯒ ꯂꯩꯈꯤꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯒꯃꯦꯟꯠꯁꯤꯅ ꯑꯩꯈꯣꯏ ꯋꯤꯠ ꯑꯦ ꯅ꯭ꯌꯨ ꯍꯣꯞ ꯑꯩꯈꯣꯏ ꯈꯤꯇꯪ ꯈꯣꯡ ꯊꯥꯡꯉꯛꯄꯒꯤ ꯇꯥꯡꯀꯛ ꯑꯗꯥꯏꯗꯨꯃꯗꯤ ꯑꯩꯈꯣꯏ ꯎꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯈꯤꯇꯪ ꯒꯃꯦꯟꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯈꯔꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯖꯅ ꯀꯨꯠꯐꯦꯠꯇ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯗꯨꯃꯥꯏꯅ ꯐꯤꯜ ꯇꯧꯏ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯕꯤꯌꯣꯟ ꯗꯤ ꯀꯝꯃꯨꯅꯤꯇꯤ ꯂꯥꯏꯟ ꯃꯥ ꯈꯣꯡ ꯊꯥꯡꯗꯣꯛꯄꯒꯤ ꯃꯃꯤ ꯈꯔꯗꯤ ꯇꯥꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯌꯦꯡꯖꯔꯤꯕ ꯃꯤꯠꯌꯦꯡꯁꯦ
ꯃꯗꯨꯃꯛꯅ ꯏꯐꯦꯛꯇꯤꯕꯂꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯥꯎꯠꯀꯝꯗꯨ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨ ꯃꯛꯇꯤ ꯅꯠꯇꯕ ꯑꯗꯨꯕꯨ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯑꯦꯀ꯭ꯔꯣꯁ ꯗꯤ ꯀꯝꯃꯨꯅꯤꯇꯤ ꯂꯥꯏꯟ ꯃꯥ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯈꯣꯡ ꯊꯥꯡꯗꯣꯛꯄꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯕ ꯈꯔꯗꯤ ꯑꯩꯈꯣꯏ ꯎꯏꯌꯦꯕ ꯒꯚꯔꯟꯃꯦꯟꯠꯁꯤꯗꯒꯤ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯁꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯨꯀꯤꯒꯤ IDPꯒꯤ ꯀꯦꯝꯗꯒ ꯐꯠꯂꯥꯎ ꯆꯪꯁꯜꯂꯨꯕꯒꯤ ꯃꯇꯥꯡ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯖꯤꯔꯤꯕꯥꯝꯗ ꯆꯠꯄꯒꯤ ꯖꯤꯔꯤꯕꯥꯝꯗ ꯆꯠꯂꯒ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯃꯥꯔ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯤꯁꯤꯡꯒ ꯎꯅꯗꯅ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯤꯁꯤꯡ ꯎꯅꯗꯅ ꯏꯟꯇꯔꯦꯛꯁꯟ ꯇꯧꯔ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯀꯟꯐꯤꯗꯦꯟꯁ ꯑꯃ ꯑꯩꯈꯣꯏ ꯔꯦꯁꯇꯣꯔ ꯇꯧꯔꯛꯄꯒꯤꯀꯣ ꯑꯩꯈꯣꯏ ꯏꯟꯀ꯭ꯂꯨꯁꯤꯚ ꯑꯣꯏꯕ ꯃꯥꯏꯟ ꯁꯦꯠ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯃꯗꯨꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯤꯔꯛꯄꯒꯤ ꯑꯗꯨꯒꯤ ꯇꯥꯡꯀꯛ ꯑꯃꯈꯛ ꯁꯨꯝ ꯂꯥꯛꯄ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯖꯤꯅꯁꯀꯤ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔꯤꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯑꯩꯈꯣꯏꯅ ꯐꯣꯜꯁꯇꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯀꯩꯅꯣ ꯇꯧꯅꯕ ꯌꯥꯎꯏ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯂꯩ ꯇꯥꯕꯅꯤꯀꯣ ꯏꯟꯗꯤꯖꯤꯅꯁ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯃꯌꯦꯛꯅ ꯑꯗꯨꯝ ꯂꯩꯖꯕ ꯄꯣꯠꯅꯤꯀꯣ ꯇꯧꯕꯁꯨꯡ ꯑꯩꯈꯣꯏꯅ ꯏꯟꯗꯤꯖꯤꯅꯁꯀꯤ ꯂꯥꯏꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯛ ꯑꯦꯟ ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯦꯠꯅꯕ ꯃꯨꯛꯅꯕ ꯃꯤꯁꯀꯟꯁꯦꯞꯁꯟ ꯑꯃꯒ ꯑꯦꯂꯤꯒꯦꯁꯟ ꯀꯥꯎꯟꯇꯔ ꯑꯦꯂꯤꯒꯦꯁꯟ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯌꯦꯠꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯄ꯭ꯔꯣꯚꯣꯀꯦꯇꯤꯚ ꯑꯣꯏꯒꯗꯕ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯣ ꯑꯗꯨꯝꯕ ꯃꯥꯏꯟꯁꯦꯠꯁꯤꯡꯗꯨ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯁꯥꯏꯗꯇ ꯊꯝꯃꯒ ꯌꯦꯠꯅꯔꯣꯏꯗꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛꯁꯤꯅ ꯌꯥꯅꯕ ꯌꯦꯠꯅꯔꯣꯏꯗꯕ ꯄꯣꯠꯁꯤꯡꯁꯤꯗꯩꯁꯤꯗ ꯀꯟꯐꯤꯗꯦꯟꯁ ꯕꯤꯜꯗꯤꯡ ꯃꯤꯖꯔꯁꯦ ꯍꯧꯒꯗꯕꯅꯤꯗꯅꯀꯣ ꯑꯗꯨꯒ ꯀꯟꯐꯤꯗꯦꯟꯁ ꯕꯤꯜꯗꯤꯡ ꯃꯤꯖꯔꯁꯇꯨ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯣꯡ ꯊꯥꯡꯃꯤꯟꯅꯔꯒ ꯂꯦꯞꯃꯤꯟꯅꯔꯒ ꯐꯝꯃꯤꯟꯅꯔꯒ ꯑꯗꯨꯒꯤ ꯇꯥꯡꯀꯛꯇꯨ ꯂꯥꯛꯑꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯀꯟꯇꯦꯟꯁꯁ ꯑꯣꯏꯕ ꯏꯁꯨꯁꯤꯡꯗꯣ ꯐꯝꯃꯤꯟꯅꯔꯛꯄ ꯑꯗꯨꯒ ꯈꯟꯅ ꯅꯩꯅꯔꯛꯄ ꯑꯗꯨꯒꯤ ꯀꯣꯔ ꯏꯁꯨꯁꯤꯡꯗꯣ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯅꯅꯕꯒꯤ ꯇꯥꯡꯀꯛ ꯂꯥꯛꯄ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ ꯌꯥꯅꯗꯕ ꯃꯌꯥꯝ ꯑꯃ ꯐꯦꯛꯇꯔ ꯃꯌꯥꯝ ꯑꯃꯈꯛꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯊꯥꯛ ꯌꯧꯅꯗꯅ ꯍꯧꯖꯤꯛꯀꯤ ꯑꯁꯨꯝꯅ ꯇꯔꯃꯣꯏꯜꯗ ꯂꯩꯔꯤꯉꯩ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯏꯟꯀ꯭ꯂꯨꯁꯤꯚ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯖꯔꯅꯤ ꯑꯃꯈꯛ ꯍꯧꯕ ꯍꯥꯏꯁꯤ ꯌꯦꯠꯅꯒꯗꯕ ꯄꯣꯠꯁꯤꯡꯗꯣ ꯍꯥꯟꯅ ꯄꯥꯏꯔꯒ ꯍꯧꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯌꯦꯠꯅꯔꯣꯏꯗꯕ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯉꯥꯛꯇꯪ ꯅꯥꯀꯟꯗ ꯊꯝꯃꯒ ꯑꯆꯨꯝ ꯑꯔꯥꯟꯗꯨꯗꯤ ꯀꯣꯟꯅ ꯑꯩꯈꯣꯏ ꯀꯟꯐꯤꯗꯦꯟꯁ ꯕꯤꯜꯗꯤꯡ ꯃꯤꯖꯔꯁꯇꯨ ꯐꯖꯅ ꯔꯦꯁꯇꯣꯔ ꯇꯧꯔ ꯃꯇꯨꯡꯗ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯦꯖ ꯑꯣꯟ ꯔꯤꯌꯦꯂꯤꯇꯤ ꯕꯦꯖ ꯑꯣꯟ ꯐꯦꯛꯇ ꯃꯥꯏ ꯂꯥꯛꯆꯅꯦꯕꯀꯣ ꯑꯗꯣ ꯌꯦꯠꯅꯔꯣꯏꯗꯕ ꯄꯣꯠꯁꯤꯡꯗꯨꯗ ꯋꯥ ꯍꯥꯏꯕ ꯍꯧꯕ ꯈꯣꯠꯄ ꯁꯨꯝ ꯈꯣꯡꯊꯥꯡ ꯈꯔꯗꯤ ꯖꯁ ꯁꯝꯋꯥꯠ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯏꯅꯣꯚꯦꯇꯤꯚ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤ ꯁꯤꯗꯩꯁꯤꯗ ꯁꯦꯟꯁ ꯑꯣꯐ ꯏꯟꯀ꯭ꯂꯨꯁꯤꯚꯤꯇꯤꯒꯤ ꯑꯣꯏꯕ ꯃꯥꯏꯟ ꯁꯦꯠ ꯑꯃ ꯑꯗꯩ ꯑꯅꯧꯕ ꯑꯁꯥꯒꯤ ꯑꯣꯏꯕ ꯃꯥꯏꯟ ꯁꯦꯠ ꯑꯃ ꯁꯤꯗꯩꯁꯤꯗ ꯂꯣꯏꯅꯃꯛꯁꯤ ꯈꯣꯜꯂꯒ ꯆꯠꯄꯒꯤ ꯑꯣꯏꯕ ꯃꯥꯏꯟ ꯁꯦꯠ ꯑꯃ ꯑꯗꯨꯝꯕ ꯈꯤꯇꯪꯗꯤ ꯖꯦꯁꯆꯔ ꯈꯔꯗꯤ ꯍꯧꯖꯤꯛꯀꯤ ꯁꯤ ꯋꯥꯏ ꯈꯦꯝꯆꯥꯟꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯗꯒꯤ ꯂꯩꯕ꯭ꯔꯥ ꯃꯁ꯭ꯋꯥꯏ ꯇꯥꯡꯀꯛꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯗ ꯐꯤꯜ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡꯁꯤꯗ ꯍꯣꯏ ꯆꯨꯝꯃꯤ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯉꯒ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯁꯤꯗ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯦ ꯃꯁꯤ ꯃꯥꯒꯤ ꯇꯤꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯀꯌꯥꯝ ꯌꯥꯝꯅ ꯌꯨꯅꯥꯅꯤꯃꯁ ꯑꯣꯏꯔꯕ ꯀꯌꯥꯝ ꯌꯥꯝꯅ ꯃꯗꯨꯗꯩꯗ ꯀꯟꯚꯤꯟꯁ ꯇꯧꯔꯕ ꯀꯌꯥꯝ ꯌꯥꯝꯅ ꯀꯃꯤꯇꯦꯠ ꯑꯣꯏꯔꯕ ꯑꯗꯨ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡꯁꯤꯡꯗꯨꯗ ꯃꯗꯨꯒꯤ ꯃꯃꯤꯗꯨ ꯁꯣꯏꯗꯅ ꯇꯨꯡꯗ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗ ꯀꯩꯅꯣꯁꯤꯡ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯨꯀꯤꯁꯤꯡ ꯂꯥꯛꯄꯗ ꯁꯦꯀꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯗꯥꯏꯇ ꯂꯩꯉꯥꯛꯁꯤꯅ ꯂꯧꯒꯅꯤꯒ ꯍꯥꯏꯕꯁꯦ ꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯥꯟꯇꯅ ꯇꯥꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ CM ꯌꯥꯝꯆꯥꯛ ꯀꯤꯞꯖꯦꯟꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯈꯔꯗꯗꯤ ꯕꯐꯔ ꯖꯣꯟ ꯃꯈꯥ ꯇꯥꯅ ꯂꯩꯈꯤꯅꯤꯒ ꯍꯥꯏꯕꯒꯨꯝꯕꯁꯦ ꯃꯁꯤꯁꯨ ꯈꯤꯇꯪ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯀꯟꯇ꯭ꯔꯥꯗꯤꯛꯇꯔꯤ ꯑꯣꯏꯕ ꯃꯥꯟꯕ ꯑꯗꯣ ꯑꯟꯏꯀ꯭ꯋꯤꯚꯣꯀꯦꯜ ꯑꯣꯏꯗꯕ ꯑꯗꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯣꯏꯁ ꯂꯩꯕ ꯃꯥꯟꯕ that kind of attitude ꯑꯃ ꯅꯧꯔꯤꯕ ꯂꯩꯉꯥꯛꯁꯤꯗꯒꯤ ꯃꯃꯤ ꯇꯥꯕꯗꯧꯅ ꯄ꯭ꯔꯖꯥꯗ ꯃꯗꯨꯒꯤ ꯅꯦꯒꯦꯇꯤꯚ ꯃꯥꯏꯟꯁꯦꯠ ꯄ꯭ꯔꯖꯥꯗ ꯐꯤꯜ ꯇꯧꯈꯤꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕ ꯃꯇꯥꯡꯅꯆꯤꯡꯕꯁꯤ ꯂꯩꯍꯟꯗꯅ ꯂꯩꯉꯥꯛ ꯑꯦꯖ ꯑ ꯍꯣꯜ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤꯁꯦ ꯃꯁꯤ ꯔꯦꯁꯇꯣꯔ ꯇꯧꯅꯅꯕ ꯄꯤꯁ ꯔꯦꯁꯇꯣꯔ ꯇꯧꯅꯅꯕ ꯃꯌꯥꯝꯁꯤꯒꯤ ꯀꯟꯐꯤꯗꯦꯟꯁꯁꯦ ꯔꯦꯁꯇꯣꯔ ꯇꯧꯅꯅꯕ ꯑꯗꯨꯒꯤ ꯈꯣꯡꯊꯥꯡ ꯑꯃꯗ ꯑꯩꯈꯣꯏ ꯆꯪꯁꯜꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯂꯩ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯊꯥꯡꯉꯤꯕ ꯈꯣꯡꯊꯥꯡ ꯈꯔꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ
ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯗꯤꯞ ꯑꯣꯏꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯏꯟꯀ꯭ꯂꯨꯁꯤꯞ ꯑꯣꯏꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯇꯦꯟꯁꯁ ꯑꯣꯏꯕ ꯏꯁꯨ ꯃꯌꯥꯝꯁꯦ ꯄꯤꯛꯑꯞ ꯇꯧꯔꯒ ꯃꯗꯨꯁꯤꯡꯗꯣ ꯔꯤꯖꯣꯜꯕ ꯇꯧꯅꯅꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯊꯥꯡꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯦ ꯁꯤ ꯋꯥꯏ ꯈꯦꯝꯆꯥꯟꯒꯤ ꯏꯁꯩꯁꯤꯗ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯤꯇꯪ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯉꯔꯥꯡ ꯅꯍꯥꯟ ꯂꯤꯇꯥꯟꯗ ꯊꯣꯛꯄꯗꯣ ꯃꯗꯨ ꯈꯨꯗꯛꯇ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯁꯤꯔꯤ ꯇꯤꯈꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯅꯦꯝꯆꯥ ꯀꯤꯞꯆꯦꯟ ꯑꯗꯨꯒ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯑꯗꯨꯒ ꯅꯥꯒꯥꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯆꯪꯁꯟꯗꯅꯀꯣ ꯁꯤꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯐꯝꯃꯤꯟꯅꯗꯅ ꯁꯤ ꯑꯦꯁ ꯑꯣ ꯃꯌꯥꯝ ꯐꯝꯃꯤꯟꯅꯗꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯁꯤ ꯑꯦꯁ ꯑꯣꯁꯤꯡꯗꯒꯤ ꯁꯦꯜꯐ ꯔꯦꯁꯇ꯭ꯔꯦꯟ ꯇꯧꯅꯅꯕꯒꯤ ꯀꯥꯝ ꯗꯥꯎꯟ ꯇꯧꯅꯅꯕꯒꯤ ꯁ꯭ꯇꯦꯠꯃꯦꯟꯒ ꯃꯊꯪ ꯃꯊꯪ ꯐꯣꯡꯗꯣꯛꯅꯍꯜꯂꯛꯄꯒꯤ ꯇꯥꯡꯀꯛꯀ ꯄꯨꯔꯛꯇꯨꯅ ꯃꯣꯃꯦꯟꯇꯝ ꯑꯃ ꯍꯥꯏꯐꯦꯠ ꯆꯪꯁꯜꯂꯒ ꯈꯨꯗꯛꯇ ꯇꯧꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯔꯕ ꯃꯩ ꯆꯥꯛꯅꯔꯛꯑꯕ ꯃꯩ ꯆꯥꯛꯄ ꯍꯧꯅꯔꯛꯑꯕꯗꯨ ꯐꯥꯎꯕꯗ ꯈꯨꯗꯛꯇ ꯆꯪꯁꯜꯂꯒ ꯃꯩ ꯃꯨꯊꯠꯅꯅꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯗꯨ ꯏꯟꯇꯦꯟꯁꯤꯐꯥꯏ ꯇꯧꯍꯟꯗꯅꯕꯒ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯔ ꯂꯩꯉꯥꯛꯁꯤꯗ ꯖꯣꯏꯟ ꯇꯧꯔꯦ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯑꯣꯏꯔꯦ ꯍꯥꯏꯕꯒ ꯃꯈꯣꯏꯒꯤ ꯀꯨꯀꯤ ꯏꯟꯍꯦꯕꯤꯇꯦꯠ ꯑꯦꯔꯤꯌꯥꯁꯤꯡꯗ ꯁ꯭ꯄꯥꯛ ꯑꯦꯟ ꯔꯣꯗ ꯇꯧꯔꯛꯄ ꯃꯇꯝꯗꯩꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯁꯤꯅꯒ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤ ꯐꯖꯅ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤ ꯃꯦꯖꯔꯁ ꯐꯖꯅ ꯄꯥꯏꯈꯠꯂꯤ ꯑꯩꯈꯣꯏ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯤ ꯌꯥꯝꯅ ꯑꯀꯟꯕ ꯊꯕꯛ ꯇꯧꯔꯣꯏ ꯐꯖꯅ ꯚꯥꯞ ꯇꯥꯃꯤꯟꯅꯅꯕ ꯄꯨꯔꯛꯅꯕ ꯇꯧꯅꯤ ꯀꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯩꯅꯣꯅꯒ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯥꯁ ꯑꯣꯅꯔꯦꯕꯜ ꯒꯣꯕꯤꯟꯗꯥꯁꯅꯒ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯗꯤꯁꯀꯦꯂꯦꯠ ꯇꯧꯔꯛꯄꯒꯤ ꯇꯥꯡꯀꯛ ꯈꯤꯇꯪ ꯎꯕ ꯁꯨꯝꯕ ꯂꯩꯉꯥꯛꯁꯤꯗꯒꯤ ꯈꯤꯇꯪ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯨꯡꯌꯥꯃꯛ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯂꯩꯔꯝꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯔ ꯂꯩꯉꯥꯛꯁꯤꯒꯤ ꯏꯟꯀ꯭ꯂꯨꯁꯤꯞ ꯑꯣꯏꯕ ꯄꯥꯔꯠ ꯑꯃꯗꯒ ꯌꯥꯎꯔꯛꯑꯒ ꯂꯝꯗꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯌꯨꯅꯥꯏꯇꯦꯠ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯄ ꯃꯅꯤꯄꯨꯔꯁꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯌꯥꯝ ꯑꯗꯨꯒ ꯃꯤꯁꯀꯟꯁꯦꯞꯁꯟ ꯃꯌꯥꯝ ꯇ꯭ꯔꯁ ꯗꯤꯐꯤꯖꯤꯠ ꯃꯌꯥꯝꯁꯦ ꯃꯁꯤ ꯋꯥꯛ ꯇꯧꯔꯒ ꯅꯣꯔꯃꯦꯟꯁꯤꯗ ꯁ꯭ꯇꯦꯠꯁꯤꯗ ꯑꯥꯏ ꯗꯤ ꯄꯤꯒꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤꯕꯨ ꯑꯣꯏꯔꯣ ꯑꯇꯩ ꯑꯇꯩ ꯀꯟꯇꯦꯟꯁꯁ ꯏꯁꯨ ꯃꯌꯥꯝꯁꯦ ꯃꯁꯤ ꯔꯤꯖꯣꯜꯕ ꯇꯧꯅꯕꯒꯤ ꯄꯥꯔꯠꯇ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯃꯤꯠꯃꯦꯟ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯗꯒꯤ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯒꯃꯦꯟꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯗꯒꯤꯁꯨ ꯅꯥꯒꯥꯗꯒꯤ ꯌꯥꯎꯕꯤꯔꯤꯕꯁꯤꯡꯁꯤꯗꯒꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯗꯒꯤ ꯃꯥꯏꯀꯩꯗꯒꯤꯕꯨꯁꯨ ꯁꯨꯃꯥꯏꯅ ꯄꯨꯟꯁꯜꯂꯒ ꯃꯗꯨꯒꯤ ꯊꯥꯖꯕ ꯀꯃꯤꯠꯃꯦꯟ ꯑꯃꯗ ꯋꯥꯛ ꯇꯧꯒꯅꯤ ꯍꯥꯏꯅꯒ ꯂꯦꯞꯄꯛꯄꯁꯦ ꯁ꯭ꯋꯥꯏ ꯐꯥꯎꯒꯤ ꯇꯥꯡꯀꯛꯁꯤꯗꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ despite of all the differences ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯐꯔꯦꯟꯁꯦꯁ ꯀꯌꯥꯃꯨꯛ ꯂꯩꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯂꯩꯉꯥꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁꯣꯂꯤꯗꯥꯔꯤꯇꯤ ꯑꯃ ꯄꯤꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯁꯤꯅꯁꯨ ꯌꯥꯅꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯌꯥꯗꯕ ꯀꯣꯔ ꯏꯁꯨ ꯃꯌꯥꯝ ꯑꯃꯈꯛ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯌꯥꯔꯣꯏꯗꯕ ꯑꯗꯨꯝꯕ ꯀꯣꯔ ꯏꯁꯨꯁꯤꯡꯗꯨꯗꯗꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕꯒꯤ ꯈꯣꯡꯊꯥꯡꯅꯆꯤꯡꯕꯁꯨ ꯑꯩꯈꯣꯏ ꯂꯩꯉꯥꯛꯁꯤꯅ ꯂꯧꯁꯨ ꯂꯧꯔꯛꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯂꯧꯁꯨ ꯂꯧꯍꯟꯅꯤꯡꯗꯦ ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯅꯅꯕꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯦꯟꯅ ꯀꯥꯎꯟꯇꯔ ꯄ꯭ꯔꯗꯛꯇꯤꯕ ꯑꯣꯏꯕ ꯑꯇꯣꯞꯄ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯔꯤꯌꯦꯛꯁꯟ ꯃꯌꯥꯝ ꯑꯃ ꯀꯥꯎꯟꯇꯔ ꯔꯤꯌꯦꯛꯁꯟ ꯃꯌꯥꯝ ꯑꯃ ꯑꯦꯔꯥꯏꯁ ꯇꯧꯔꯛꯅꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯁꯨ ꯂꯩꯉꯥꯛꯅ ꯃꯗꯨ ꯁꯣꯏꯗꯅ ꯃꯣꯏꯁꯨ ꯃꯗꯨ ꯍꯣꯝꯋꯥꯔꯛ ꯇꯧꯕꯤꯔꯝꯒꯅꯤ ꯈꯟꯁꯨ ꯈꯟꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅꯁꯨ ꯈꯟꯕꯤꯅꯅꯕ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇꯁꯨ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯦꯖ ꯑꯣꯐ ꯅꯥꯎ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤ ꯇꯔꯃꯣꯏꯜ ꯁꯤꯆꯨꯋꯦꯁꯟꯗ ꯂꯩꯔꯛꯄ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯅ ꯂꯝꯗꯝꯁꯤ ꯑꯃꯨꯛꯇꯪ ꯐꯖꯅ ꯗꯤꯁꯄꯥꯏꯠ ꯑꯣꯐ ꯑꯣꯜ ꯗꯤ ꯗꯤꯐꯔꯦꯟꯁꯦꯁ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯁꯟ ꯈꯣꯝꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯅꯣꯔꯃꯦꯜ ꯀꯣꯔꯁ ꯑꯣꯐ ꯂꯥꯏꯐꯇꯣ ꯅꯣꯔꯃꯦꯜ ꯀꯣꯔꯁ ꯑꯣꯐ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯣ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯔꯦꯁꯇꯣꯔ ꯇꯧꯔꯛꯅꯅꯕꯒꯤ ꯇꯥꯡꯀꯛꯁꯤꯗꯩꯁꯤꯗ ꯁꯤꯔꯤ ꯋꯥꯏ ꯈꯦꯝꯆꯥꯟꯅꯆꯤꯡꯕ ꯂꯩꯉꯥꯛꯁꯤꯅ ꯄꯤꯔꯛꯏꯕ ꯃꯥꯒꯤ ꯖꯦꯁꯆꯔ ꯃꯥꯒꯤ ꯊꯥꯡꯉꯛꯏꯕ ꯑꯍꯥꯟꯕꯒꯤ ꯈꯣꯡꯊꯥꯡ ꯈꯔꯁꯦ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤꯕ ꯑꯣꯏꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯊꯝꯖꯒꯦ Okay, thank you very much. Zazalan handaki anauba akhoi gi CM gi kaino se akhoi numit 10 ga 8 ni stroke ti ure.
ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯦꯛꯁꯄꯦꯟꯁꯟꯒꯤ ꯃꯇꯥꯡ ꯗꯦꯠ 26 ꯐꯥꯎꯗ ꯇꯧꯅꯤ ꯇꯧꯔꯣꯏ ꯁꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯃꯛꯄꯨ IDPꯁꯤꯡꯒꯤꯁꯨ ꯃꯌꯨꯝꯗ ꯍꯟꯖꯟꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯗꯨꯝ ꯌꯥꯎꯕꯒꯤꯁꯨ ꯌꯥꯎꯔꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ IDPꯁꯤꯡꯅ ꯊꯝꯃꯛꯄꯒꯤꯗ ꯃꯈꯣꯏꯒꯤ ꯄꯤꯔꯤꯕ ꯃꯟꯊꯂꯤ ꯑꯣꯔ ꯗꯦꯂꯤꯒꯤ ꯄꯤꯔꯤꯕ ꯁꯦꯟꯐꯝꯁꯤ ꯍꯦꯟꯒꯠꯄꯤꯌꯨ ꯍꯥꯏꯕꯁꯨ ꯊꯝꯃꯤ ꯍꯥꯏꯕꯗꯤ ꯏꯚꯟ ꯍꯧꯖꯤꯛꯁꯤ ꯄꯤꯁꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯔꯛꯀꯅꯤ ꯌꯥꯁꯟꯅꯔꯅꯤ ꯃꯈꯣꯏ ꯆꯪꯉꯅꯤ ꯍꯥꯏꯕꯁꯨ ꯆꯞ ꯆꯥꯕ ꯗꯣ ꯉꯝꯗꯕꯅꯤꯅ IDPꯁꯤꯡꯒꯤ ꯃꯇꯥꯡꯗꯒꯤꯁꯨ ꯊꯝꯃꯤ ꯁꯤ ꯃꯇꯥꯡꯗꯗꯤ ꯑꯣꯖꯥ ꯖꯥꯂꯥꯟ ꯀꯔꯤ ꯀꯃꯥꯏꯅ ꯊꯝꯃꯤꯅꯤ ꯍꯧꯖꯤꯛꯀꯤ ꯍꯔꯤꯄ꯭ꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯑꯅꯧꯕ ꯂꯩꯉꯥꯛꯁꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯃꯩꯁꯤ ꯃꯁꯤ ꯃꯨꯊꯠꯅꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯇꯨꯃ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯩ ꯆꯥꯛꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯅ ꯁꯥꯟꯇꯅ ꯇꯥꯛꯄꯤꯈ꯭ꯔꯤꯁꯤ ꯃꯩ ꯆꯥꯛꯂꯛꯏꯁꯤꯒꯤ ꯃꯔꯝꯗꯨꯅꯦꯕꯀꯣ ꯑꯗ ꯑꯍꯥꯟꯕꯗꯤ ꯃꯩꯁꯤ ꯃꯨꯊꯠꯐꯝ ꯆꯪꯉꯦꯕ ꯃꯩꯁꯤ ꯃꯨꯊꯠꯂ ꯃꯇꯨꯡꯗ ꯃꯩ ꯆꯥꯛꯂꯛꯏꯕꯒꯤ ꯃꯔꯝꯁꯤꯡꯗꯣ ꯀꯣꯖꯦꯁꯁꯤꯡꯗꯣ ꯃꯗꯨ ꯁꯣꯜꯞ ꯇꯧꯅꯅꯕꯒꯤ ꯂꯝꯕꯤꯗꯩꯗ ꯂꯩꯉꯥꯛꯁꯤꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯕꯦꯖ ꯑꯣꯟ ꯐꯦꯛ ꯍꯥꯏꯇꯥꯔꯦ based on principle of natural justice, based on prevalent laws, laws of the land. Like Pakistan, there are laws. Based on that, we have a principle of natural justice. We Manipuri Singya sent by historical realities at the basis. Lady Mayam, one by one, we shop down on our action. Paikalapa, Adugi. Tangai further with the Lingaxi was challenges near Hana. When Swine low by Yai, Aduga Shireshida, when hiding was he, when you pill the Madako, Sanaroi Mayamsi, Tolaga, Sanagata with Timsi, Tolaga pill the lip tringada. Away pill to him among the ball, come and cow with the Yakamina, Paga the Yahabsi, Matansi, Kanabada, Nungai Roitabanina, come in people the Wagadabina, Hausiti. Santi Purana Makta, Matau Taba, Tabak Paikat Kaduriba, a Lamdam Sigi were a subjective factor Matakar Libutu. Madu is subjective were a factor to Laknanabagi, Lakanabagi, Aduga Marile Nava, my case later, Miang said, Quena Tamba Matotari. Aduga Luena Lakadoriba Lengaxina, Kamina Sangshala Kadabano, I would do the Aquame Makatana, a quick comment Pinava Matotari. Kana Nainava Matotari, Lengaxina, inclusive winner, Tongan section Mayamaki, opinion shipped over Matotai, have a Sigi Wakalon to Tamjake, Lamdam Sida Riva, civil society organization, Jilusing Washing the key, opinion shipped over Matotai, the academician sing the opinion shipped over Matotai, senior citizens sing the opinion shipped over Matotai, the legal experts sing the opinion shipped over Matotai. Bureaucrat experts in the Pasana, cannot lobby knowledge, lobby Matautai, Loinana, Haidiva Mayam, Sika Loinana, Lamdam Shireshida, a tentative weba, a hand but priority by Katavakarino, next, a quick special ladiva, contentious issues Mayamse, Masi Kamina resolved on Nava, Kari Kari Kuntang by Katkadavano, Havana Singbutu, Lengaxinayan, Atin Bamatam Siki Manunda, a Tabak Singsi, maximum Loishalambang, Namnabagi Kuntangama, Lengaxina Bakat people Matok Tabdo, Labra, Hainan, my Yangjay, the Aquina Simamang, the Tamzabati, Lengaxina somewhat 19 days, Manunda, Manang Zesher Magi, Siri Waikem Zanna, Magi beyond the community line, Aquay Kitang Shoknabangam Daba, Samnabangam Daba, Yoshanbangam Daba, Punjanbangam Daba area Kara. Mana Matuki Kanodo boundary to cross Torga, my Kong Tangapagi, my Hanba, Inning Sida Hitareko, Aduki, Potamakak Mayam, the Kitan Uwase, Machinati, Mamakata, and Masi spread the work Toragadi, somewhat little change Karati, or probably maximum change Karati. Namdamsi labor situations in Semasiva, okay, Norman Sima Prognanava, Lamdamsa labor Mayam Sigiva.
ꯑꯩꯈꯣꯏ peaceful coexistence harmonious coexistence ꯑꯗꯨꯒ ꯑꯩꯈꯣꯏ unity ꯑꯃꯁꯤ restore ꯇꯧꯅꯅꯕ ꯃꯥꯏꯀꯩꯗ ꯈꯣꯡꯊꯥꯡ ꯈꯔꯗꯤ effectively ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯈꯔꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ observationꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯐꯤꯜ ꯇꯧꯋꯦꯅ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ contentious ꯑꯣꯏꯕ issues ꯃꯌꯥꯝ ꯑꯃꯈꯛꯇꯤ ꯁꯥꯟꯇꯅ ꯇꯥꯛꯄꯤꯕꯗ ꯆꯨꯝꯃꯤꯀꯣ ꯂꯩꯔꯤꯌꯦꯕꯀꯣ ꯃꯁꯤ ꯂꯩꯔꯤ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯝꯕ contentious issues ꯃꯌꯥꯝꯗꯨꯅꯅꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯄꯣꯝꯈꯠꯅꯔꯛꯇꯅ ꯑꯆꯧꯕ ꯏꯁꯨ ꯑꯣꯟꯊꯣꯔꯛꯇꯅ ꯉꯁꯤ highest peak stage ꯌꯧꯔꯛꯇꯅ ꯑꯩꯈꯣꯏ volcano ꯄꯣꯈꯥꯏꯕꯒꯤ stage ꯌꯧꯔꯛꯏꯁꯦ ꯑꯗꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤ timely ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯆꯪꯍꯧꯗꯕꯒꯤ ꯌꯦꯡꯍꯧꯗꯕꯒꯤ ꯋꯥꯛ ꯇꯧꯍꯧꯗꯕꯒꯤ ꯃꯗꯨꯒꯤ drawback ꯃꯌꯥꯝꯗꯣ ꯃꯗꯨ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯁꯤꯅ ꯃꯗꯨꯒꯤ ꯃꯌꯥꯝꯗꯣ ꯐꯖꯅ evaluation ꯇꯧꯔ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯑꯩꯈꯣꯏ corrective measuresꯁꯤꯡ ꯑꯗꯣ ꯀꯃꯥꯏꯅ ꯄꯥꯏꯈꯠꯂꯛꯄ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ civil society organization ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯋꯥꯛ ꯇꯧꯔꯒ ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯁꯤꯗꯤ ꯈꯦꯝꯆꯥꯟꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯨꯝ all the time ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ anti establishment ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯨꯝ opinion ꯄꯤꯔꯒ ꯂꯩꯒꯗꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ proactive ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯀꯩꯅꯣ ꯄꯤꯒꯅꯤ cooperation ꯄꯤꯒꯅꯤ support ꯇꯧꯒꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ joint venture ꯑꯩꯈꯣꯏ CSOꯒ ꯄꯨꯟꯅ ꯋꯥꯛ ꯇꯧꯃꯤꯟꯅꯕꯒꯤ ꯃꯇꯥꯡ ꯆꯥꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯋꯥꯛ ꯇꯧꯒꯅꯤ ꯑꯗꯣ if ꯁ꯭ꯔꯤ ꯈꯦꯝꯆꯥꯟꯅ ꯑꯩꯈꯣꯏ ꯄꯥꯏꯈꯠꯂꯛꯏꯕ ꯊꯕꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕꯒꯤ ꯃꯥꯏꯀꯩꯗ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯃꯛꯇ꯭ꯔꯕ contentious issues ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯃꯁꯤ permanent ꯑꯣꯏꯕ ꯑꯗꯨꯝꯕ resolve ꯇꯧꯅꯅꯕꯒꯤ ꯂꯝꯕꯤꯔꯣꯝꯗ ꯈꯣꯡ ꯊꯥꯡꯖꯜꯂꯛꯄ ꯉꯝꯃꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯁꯤ ꯈꯦꯝꯆꯥꯟꯒꯤ ꯑꯗꯨꯝꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯁꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯉꯣꯟꯗ criticism ꯄꯤꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯄꯣꯠꯁꯛ ꯑꯅꯤ ꯑꯍꯨꯝꯈꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯁꯨꯝ खरा खरा कोई नहीं नबो होरे कमाइना कोई मणिपुर से कंटेंसस होइबे इशूसिंग गे मरक्ता कमाइना मणिपुर से कोई तंगदु लेता अब प्रकटोरिबनो हाइबसे सी मतांगदा कोई जिक शांतना थाकबिबो सुम आइडिया ऑफ मणिपुर हाइबसे यामना क्लियर होइना कोई डिफाइन तोबम संगे हाइबने कोई मणिपुर हाइबसिदा मणिपुर दुगी बिहाइंड द लेरिबा मागे मणिपुर हाइबसे करिनो हाइबगी आइडिया दु मदु यामना सेंगना क्लियर होइना अखोई डिफाइन तो होद्रगदी मणिपुर हाइबा पोचिगी मरोमदा सममनबा म्यामम खक फुमस चखिदना मदुना अमुका हन्ना खोगे मई सिंग पोखाइबगी को अदुंबा टाइम बम पोखाइबगी पोसकमा अखोय अमु कंटिन्यूटी द थमंबा ओइना थोखिबसु याय हाइबगी वफमदुदा हाइबा सोइदन ओइगनेना शान्ति वफमसि सुमाइना लौजे मतांग सेसिदा अखोयगी इंडिजिनस हाइबा पोसकमा लाए अदो इंडिजिनस की पोसकसि चुमे इंडिजिनस हाइबसि अखोय मणिपुर की ओइना इंडिजिनस हाइबसि अखोय लेफम सुथोय तमसुंग अखोय सिदैसिदा इंडिजिनस सिदा युमफम वरगा इंडिजिनस की मिंगदा चौविनिज्म की पॉलिटिक्स सानरपसु यावरिबा रिप्रेक सिसो अखोय येंगदबा यारोयबा सान ngarang na han nupa am su thoreba adum all the time community punamak se adum khanagada men to gu nupa am thoreba maming bata paning de ai sida sida phajade me am mang da paning de mai thak tu da sai jo koi de han mamini mai thak tu kum da ngangning de muslim se mahani muslim se si yo lapham leidra adu hanpham su lei adu si indigenous na ti ma hai लमदम सिदा लरिसी सांता क्रिश्चियन हाइबसिसु तांखुल से क्रिश्चियन से हाइबि आब्राबा कनो से कबुई से क्रिश्चियन से हाइना हाइबि आब्राबा अर मैतै से हिंदू से हाइना हाइबि आब्राबा पांगन से मुस्लिम से हाइना हाइबि आब्राबा मा दुगी डायनामिक्स तो सुमुन खंगदे पांगन हाइबसे आइडेंटिटी मनी गेजेट ता मैतै पांगल लाइना 1994 तगे लेबनी अदु सुमुन खंगदबनी पांगल नो हाइगेरा मैतै पांगल हाइगेरा पांगल हाइ और मैतै पांगल सी आखोगी केनो मने इंडिजिनस कम्युनिटी मने मुस्लिम हाइबतुदी इस्लाम प्रोफेस तौजरुबगी मुस्लिम हाइर खंगना बनेबा अद लाखम लेबा हनफम लेबा इन डिफाइन तौरियबा पांगंदा सी इंडिजिनस की मिंगदा आखोई मयाम सिगी मरक्ता सेक्टर यान बइबा चौविनिस्टिक पॉलिटिकल चौविनिस्टिक एलिमेंट खरा आखोई से जवै छारियबा सी जो होई नाकै से न खांगे आखोइना सुगुमबसिनी सी तौरोय से हाइबनी लमदम सी ई थोए ब्लीडिंग तोरे yes साए मई तुम साए सिरे सिरा कोई मपान एलिमेंट में हम कोई फुएलिंग तोरे कोई से खना नरबा
मधुगे मांगजबदु कनादनो हाइबा कांदा ngasi maitei amasung kuki khanari base pangan da haktheng na soe pangan kya sure sikriba andaki lanji manungta pangan kya sure santa sei sa khrisanda ki lanji manungta pangan sokti habi abraba maitei kuki hanara koda pangan soe 속도가 야로예. 아도 머니푸르 하이바 거기 레팍세 인티그리티 마시기 인티그리티 암수 마시기 노멘클레처 시기 동다디 방안 as a whole 시아 거기 유나이드 이나 거기 셋이다 가지고 몸포와 거기 compromise 도로 하이바 스탠스다 거기 레이리 하이바세 한대수 풍도가 라이 아도가 타벅 개아도 거기 머니푸르기 아픈 버기 담았더니 하이바다 거기 무브먼트 강데 아도 히럼 개아다 거기 타벅 도로가 라이 Howjik Lariba, Akwigi Lariba, communities give Marakta Tui violence. Masidi Akwai based on Akwigi Kanoda prevalent laws. Maduna Wayan Gadabuni, Madura Loshan Gadabuni. Law na Loshan Gadabuni. Aduga Akwai Mayam Sigi Marakta Sanas in the environment, Karamina Sakataki have to the Akwai Tongan, civil society organization, Kande, academicians in Kande, Sigi level the Akwai trust building measures, Miama Kagak sponsored Toraga Paikat Paduge part Amada, Sanctual Academy, Lengasu, goodwill mission Miama, goodwill gesture Miama Tabakwena, initiative Miama Paikat Pirakanda, through Akwai consensus, Akwai Kanomiam dialogue, Nataga, Akwai Tongan Ba, Akwai forum Miama, Akwai trust Hanjanabaga Marine, Pakat Bakong Miamu Kimakada Lakadam, Aduga, Akwai Shireshida. Manipuri Kanano Haiba, Manipuri population, Karakanano Haiba Sigi Matanda, misunderstanding later than about. I quit community, Punamakla Yanaraba. I quit Manipuri Kanano Haiba, I quit defined Toxi have say. Masi unbiased Waiba, Aduba, universal Waiba. I quit Loinamaki, inclusive Waiba, Kalup Amakata, I quit Kudumbi Tilba, Databa, Kalup Katada, I quit allegation to Bonatava, I quit Loinamak the Swadrabasu, I quit Shu Yauna. ꯑꯩꯈꯣꯏꯅ ꯁꯣꯏꯗꯦꯅ ꯈꯟꯖꯔꯁꯨ ꯑꯩꯈꯣꯏꯗ ꯑꯋꯥꯠ ꯑꯁꯣꯏꯕ ꯂꯩꯇꯦꯅ ꯈꯟꯖꯔꯁꯨ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔ as a whole ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯤꯗꯩꯁꯤꯗ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ based on realities, based on historical fact, based on principle of natural justice, based on prevalent laws. See, Makada define Tokshi, I was a Sejida, a Quilonamaki, consensus waiver, mindset, a Malingak in a Proknanaba, Kongtang Pakalakana, Maduri, Makada, Koi Santana Takpiriba, NRC, trying to focus it to Oga, Adi Matunda, Akwigi, censorship Fazana, and bias waiver census Fazana, pure census Fazan Torokanda, the Matunda NRC, Fazan Toga, equity, political justice systems. Fazana Lakanda, Namshinushinam Lakani Avamadu. It's a one of factor, Akoya Zadingi, Aduga Sresida. In this Neski Matang, Akwi NRC Matanga Santa, Asham Dabo. Last, Akoya Sresida, Mamanda Asham the Tobosi, Koyam, Kaniko. Citizenship Amendment Bill, the Hodor Paniwina. Citizenship Amendment Bill, I was Sekarino, Havakanda, Akoya Sresida, Asham, Akoya India, Mapanda labor. Afghanistan degi or Bangladesh degi Pakistan degi Hindu sida India da sang pang khaidu madu akoi kano loine accept token akoi citizen amendment bill silna akoi ge kano akoi sise kana kana legi detect tokpani sing bani detect tokpa sida Assam da ne moina target toruba Muslim sine hena yamang ba traina target toruba ado Assam degi haripiya phangak pasina Muslim degi Bengali Hindu Bangladeshi Hindu sina masing hena lerama ba Assam se already citizenship amendment bill gi matugi na di loinamak se amuk deport to ba loinamak se citizen nate na unrecognized to we pot am la etna sigi pot se muthat na ba gi damakta NRC se amuka are Hindu ma khaidu di citizenship oina accept to gani Muslim ma khaidu to roi haibagi mingsi je Christian amsung Hindu Parsi Jain se Buddhist si ma khaisi di akoi Indian oina treat to gani na haibagi damte NRC se moina Haudorak pot amani ada akoina lamdam sida madugi NRC dumakna akoi lamdam sida hujik leiriba akoi Manipuri kanano haibase define tobada leiriba akoi kaino se uncertain waiba atmosphere se swap togadori pra natraga NRC du tagi henna reliable waiba henna sakti leiba henna inclusive waiba adumba loma akoi Manipuri gi kanona Assembly na Kanaraga pastor Matuna, Manipuri Kanano, I have defined Tona Kotang by Kapana Fagadori, legal experts single level, Tongan Bakangai level,
ꯑꯩꯈꯣꯏ ꯐꯖꯅ ꯒꯚꯔꯟꯃꯦꯟꯠꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯄꯥꯏꯈꯠꯂꯒ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯑꯃ ꯐꯥꯎꯕꯗ ꯁꯨꯝꯕ ꯄꯣꯄꯨꯂꯦꯁꯟꯗ ꯃꯤꯛꯁ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯦꯂꯤꯒꯦꯁꯟꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯤꯡꯗꯣꯟ ꯄꯣꯝꯅꯔꯤꯕ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯂꯩꯍꯟꯗꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ atmosphere ama lamdam sida purak pa hai base akhoi tung koina lamdam sida sida akhoi khana saina ba tholak tanana bagi cause am solve to ba ni hai basi observation bijage ada akhoi matang sida hari pra ai amtang panjau ge akhoi pangan sing gi waina di akhoi population commission se akhoi already demand to khre mayam gi waina pulaf akhoi gi apun ba survey am tawsi genuine noina akhoi mayam je loina mak tongminasi aduga akhoi kano generation mari manga phawbse akhoi kananu haibse fazana survey sigi mai kano sida kalam sida yamna fazana yawhalaga madu akhoi enumerator sing tu da fazana training piraga masi survey se pangthok si haiba wafam thamgre karigumba mayam loina maki oina tawba ngamdra phawbada akhoi pangan khakang gi oirabasu okay tawbiyu haina union gi akhoi gi minority minister da 2000 kano da 2018 gi ko November date 20 da Union Minorities Minister Mukhtar Abbas Naqvi se ai ishamakna lusing jaraga adu akhoi gi sida tongan ba mioi kharasu yawe hauji podi akhoi gi organization dagi tan thokhraba akhoi gi mioi amasu matam do yauna akhoi sumai toraga akhoi Union Minister unadra akhoi summit to laikre population commission se akhoi lamdam sida sanhan biu haidana pangan singgi waina di generation mari dagi tadana great grandfather phawgi level se mase define toba that kind of akhoi survey ma singgi waina di tobiu haib se akhoi demand to su laikre apun wage wain tobiu haib su laikre si kuki na su haibi raba nagan su haibi raba mete su haibi de loire ne problem ka su laikre soft tore sumaina sita nataba forest deforestation issue ki bu oirasu or the drug ki menace ki issue bu oirasu koi kanam phawba adumba anti social oiba elements sing anti social oiba thabak sing do koi saugat na roi maduda law na tofam thopa thabang khai do phajana tawbada koi kanam tan ayat pa piroi koi cooperation pini ha loina bang na yanara di loire na ko adu si matang da paikhat ka doiba thabak se mai kanglup kang khalaga ai kanglup te allegation to wa mai kanglup kang khala amada khotong bi thin ba thabak tu nate manipuri yemoina unbiased oiba thabak ni paikhat ka dori ba se ha ba se kanglup khuding mak ta confidence leihan badumati leinga ki oina responsibility lei leinga na madugi confidence leihan na ba khongthang paikhat pa so mathok tai sumaina leingak sina khitang akhoi pamba yai na traga pamda yai na traga akhoi na winning boy ado somewhat little bit maximum percentage da mana phaba thab khitang torpa taraga de madu akhoi positive way na yeng mo thoktai ha ba du wakhalon ni adu contentious issues me amam lady se mase left behind the thabam babudi yaroi ado hoji ki way na di lamdam sida akhoi nena taba punsiro lamong tang purak na bo hona bada akhoi respected akhoi gi MPCCI ki spokesperson Dr. Ravi Khanna thambi khiba akhoi leiriba mayam se provocative hoiba language dagi akhoi refrain to ba mathau tai subrestraint to ba mathau tai objecti akhoi kaino haikanda nungsina na bagi amaga nungsina bagi hoiba message pina bagi nungsina na bagi wahi singa tata akhoi yumpham hoiba that kind of initiative se mathau tai haibadoni ado sam akhoi gi media section kharada loina makti na te sam media section kharada koi provocative oiba language sing kari kara ama hek kai gum matam de yam toina buti tawtre khitang riyar oina he uba yawi masi akoi yaragati akoi loina makna akoi responsive oina akoi hosik si akoi anauba asam da akoi amtang mayam je thajan ba hanjan han che haragati amada ta ba nungai roi ta ba wai wa ta sing si singana da ba for example khana chaina ba natraga su no pam na thoraga koi muslim se lakpham leidra hanji pham leidra ina sum ba language sum sinap se masi pangan sing na sta ba khitang nungai te dra ai khoi si lakpham leiba hanji pham leibra na mar khang da bam leire ari pra pangan hai ba se lamdam sigi adumba population na
Islam haibase convert torakanda adudagi form torakhiba adudagi create torakhiba identity amani aduga marakta khoi mapalom dagi lakhiba soldier singdu assimilate tawkhiba yawani lamdam sigi nupi lawraka adungi mamang da hanana already lamdam sida khoi pangan haiba identity se maitai gi sagai yumnak mayamam Islam convert torakanda pangan haiba identity se create toraga lerabdi madu khoi puya nainabyu Sethal Kumbava Nainabio, Loyum Basin and the Nebio, Alugani Thorolamu Lainabio, Hapsakuna, Pez Gakona, Yopum Daga, Hana, Hansan and High Ledamne. Adaquida, Ripriam Nuaitavasi, Aqui Pangan Gidasu, Laye, Sudo Academician Kamukargo, Aqui appeasement than Wangangba, Pek to Sungsang Kangdava, Assemble reality Sungangdava. Pangan Huriam Sibu, Karamba Pandi Lakibanas Haba Huriam Nova Pangan the Lady Huriamsi. Pangan the Lady Wainam Sibu, Karamba Pandi Lakiba, Karamba Bangladesh Lakibana, Pangan Wainamsi Wadim Nova. Pangan Maibam Sibu Karamba, Mapandi Lakiba, Napangan Maibam Wadim, Shishunkan Kangdana, Pangang Gangu Lady. Masi, Lejasano. Okay. Matamna Buzarakadabani, academician Singiweba, academic discourse, Laktabi Roy Matam Lakini Duga, mother based on documents, based on evidence, based on realities, Matamatan academic way discoursing it through the Torakini, Maduna, Sumbakarino, Arabakarino, finalized Tojakadami, Jalanangangatuna Chumbani, Nataratomana, Chumani, Aramani, identity, Matan just meant people just over Nanmali, but Tobigano Pangani Manam Dasu, Apanganaduni, Adani, Kodomi Tillers just been Pontok to Salakano, Aduga, Sapamsa, Zadumni Gumbanasu. Pangan si mapandi Muslim si mapandi lakimi pana hanjibi aise shumyam tuina ngang ba targati thilba khudom bito madu ING anu mayam thauroba ING kanoduna khoi X tuna ai khudom bito kakpai matam soin lakani section bira section view phai na ai adu baina ayam batu soi haijage Jadi